BJP ki MLA shingna Leingak ki Mathakta wa Ngangba Leite hauzik lamdam asta thokliba thodo wathok sing asige nungaitaba phongdok pakhatani haina Manipur Legislative Assembly ki Speaker Thokcham Setabatana phongdor clay Kwakaithel Haino Khongnem Bitaleba Institute of Liver and Digestive Sciences ILDH tangase pangthokiba World Hepatitis Day ki thoramda wafamasi mahakna phongdokhibane Asigi Thoram Aduda ILDS Hospital Gate Managing Director Dr. Nongthombam Suresh Kumar, Consultant Nephrologist Dr. Nauram Sarat Kumar, Amade SN Hospital and Research Institute Managing Director Aribam Kinghen Sarmasuk Maroiba Mitungnan Singh Oina Sarukia K. Thoram Aduda Paumi Shingna Hangbawahang Amagi Pakum Piratuna, Speaker Tokchum Certificate High, BJP MLA Shingna Leingak Asigi Mathakta Wangang Kibalaite, MLA Karana Fongdokna Kiba Wafam Singh Adude, Haujik Lamdam Asida Tokliba Todo Watok Sing Asida Pendaba Fongdok Narkibe Adu Kaktane, State Asigi Apunba Lamgi Chada Tara Romda, Chingwitami Ayamba Kundadana, Tampak the Ladyba, Labuk Lamhang Kaya Nong Monomagi Kopchinara Kliba Asina, Tungda Yam Nachauba Awaba Kaya Mayok Narakane, Kudong Tiba Torokadaba Sing Astage Kanaba Politician Sing na Honariba Asida, Miyam na Angaba Mateng Pangbio. Amaramda hepatitis hariba lena asi grassroots level dagi ngak thopa ngamnaba lamdam asige kul sing dasu awareness pibagi tangai fadabale haina mahak namakata na phongdokhe chayol ama chupna chathak pangthokadaba thoram adugi manung chana ngasi hospital asige doctor nurse amadi staff singna laikai gi club amadi maya paibit lup kaya gi matenga loinana kanglagi nongchup thangba sanathong dagi hospital asitamna hepatitis awareness rally ama pangthokhe thoram adugi sharuk ama oina hepatitis B amadi C gi free screening free fibroscan examination for invasive assessment, free hepatitis B vaccination kaya yauna laina asedage ngakthokpa marilingna thoram kaya su pangthokhi. Sing nama jangan sedai bersina pun minum sing besu lain pun dah kita mai tu tentang pandemi malam oli adalah pun bisu apa ani pun kami dah kita kai apa napi datang napi apa kai datang dan hari itu adu masih apa pun nama ni lonje adu makata nasu host dah bersina ana sing makan makan ana sing lain muda atau mungkin mereka ni loje liver science ni mata ada yang mungkin thaba hosta nama orang yang sing show atau mungkin solution yang atau sendiri kami ni sing ai sing mata orang yang orang biasa saya tu mungkin mengaji atau ikhlas berjumpa ujian. National Viral Hepatitis Control